Meiteiga kukiga hatnahanba nagagi yum meiteiga kukigi homeland pinaba center gi thorangni Meitei amasung kukigi marakta khut thoknahanbaga loinana nagagi lamda German Tiger Road samjilakpa amasung Urkhul district ta nagagi yum kaya mei thabagi mathakta Nagaland nagasinggi mathakta attack chathabagi thong asi kuki state kuki homeland gi pandam phangnanabagi thorangni haina NSNIM na maral sirakli lobasigi external publicity wing na thadorakpa cherol ama palladuna agency gi pauna hai Manipur ma Nagaland da housing oriba phibam asi India gi geopolitical ambition phangnanabagi pandam da chatharakpani India government na Kukising khulai oina sizinaraga makhoi pandam phangnanaba honari haina maral sirakli report asina suspension of operation gi mingda India na sogatpa kuki militant sing training pibaga loinana khulai matik chana paihalaga malemgi miya mangdu kuki singbo victim oina uhannaba thorang lokhalagli dokhaiba kuki state kuki homeland semba haibasi India government ki yamna maru oiba geopolitical strategy amani haina maral sirakli report asina hai malemgi phambakta India na maru oiba military gi thaudang lawna honari pandamasi phangnabagidamag Indo-Pacific region da India gi ithil hena piba tangai fadi haiba wakhalonda kuki singbu khulai oina sizinaraga akanba thorang ama lokhalakpani India gi arun thorang si RSS amasung masigi agency singi thawinsin matung ina paikhalakpani Prim Indo-Pacific geopolitical strategy gi maruoiba thorang ama oina kuki gi homeland semnabu honarakpani haina yamna mayik sengna khangle haina su NSNIM na palakli naga phuruk ki myo singbo napak tahannaba thorang kaya leptana lokhulakli haina palladuna report asin hai kuki season aduna proxy war satharakpa Nagaland gi ngomkhai machet tahannaba thorang kaya leptana lokhulakli kuki terrorist singda afaba makal khulai pahin baga loinana democracy gi mingda yumlon nariba Myanmar da People's Defense Force PDF linkatuna kuki homeland pakthok chawthok hanabagi thorang paikhalagli kuki singasi matamamada British na Myanmar gi Chin Hills tagi pusilaklaga naga singa lamba taunabada buffer oina sizinakibani refugee kangbu asibu India government na sizinaningba mawongda sizinaraga Indo-Naga political peace process ta akaiba thogananab honari PV Narasimha Rao Deve Gowda IK Gujaral Atal Bihari Vajpayee Manmohan Singh Narendra Modi amadi Laikhidraba Rajesh Pilot na chingba luchingba kayaga loinana mideng sana NSNIM GPRN gi ato kilon sir TS Muibana Amsterdam Joint Communique amadi Framework Agreement chingba khudek pinakhibani hairi matam hapu yade haiduna answer paper amasung admit card ojadagi mahiroi sing mulaga mai thadokkhre tabada yamna nungaitaba thodok ama oina Council of Higher Secondary Education Manipur kosemna loba higher secondary examination gi center amada matam hapu yade haiduna paukhumse sing amasung center aduda piba admit card sing pulap mulaga mahiroi sing aduna school campus manungda mai thakre thogdogasi Kaksing district ki manung chanbada leiba wabagai higher secondary school da ngasi nungthil pung ama helakpa aduaida thokibani school aduda Langmaidong higher secondary school gi mairoi sing center p ngasidagi kosemna loba higher secondary examination hobani subject na English thoi Pausin makata na hai exam center aduda kosem gi flying squad team amasung Indigenous Youth Association of Kanglai Park haina mingthonba mairoi lup amana center aduda adum laisinbadagi mairoi sing adu pakhatpa thukatpana maram oraga paukhum ibagi matam kona khidre maramaduna matam khara hapkadabani haina mairoi kharana demand tawrki adubo center adugi OC amadi mafum aduda duty tawribasingna yakhide maduna maram oraga mairoi singna iramba paukhum se sing aduga loinana school aduda pirakpa admit card sing loinamak mullaga lampak mayayda mai thakre iramasigi matangda kari karamba thodang lokhalakadage haibadudi chap chana khangtri amot akai mai thabada bom yaurum dun pokhairakre ngasi yupung mapal makhairom tarakpada haingang PS na konbaluang sangba maning lekai da leiba lausigam pakpa chahi humphutaret apokpa leikidraba El Gauri yaimagi inkolda amot akai sing mai thabada ariba bom yaurum badagi pokhairakre adubo miyoi amata sokhautre hairi bom pokai kriba inkolasi anisu malemgi lanjawgi matamda yamna maru oiba mafam ama oikibaga loinana mamangda su langa mari leinana polum kaya fangkraba inkolni hairi maki wapal yanthatpagi wana chingba amot akai sing mai tharubada ariba bom yaurum badagi pokhairakpani hairi thogdogasi thoglaba matungda makhata na bom pokai kiba yai haiduna thijinaba ngasi ayuk pung 10 minute manga rom tarakpada ariba bom anisu leiramba thengnare hairi bom singadu yungbu na pau pirakpadagi police ki bom expert singna lokhatlaga ngasi nungthil pung ani adwaida haingang lokolda mi sugandana pokai hankhre hairi